Mathai thaina mamangai yamna pak saukrabo umang amakak lairame. Umang asida sa kai usek waya makhal suna lairame. Makhoi pumnamak adu nungsi sanana harau nungaina punna laiminarame. Adubu makhoi sing adugi marakta khwaidagi mathong sadaba yong amakak yaurame. Yong asina mathong samandraduna mahakpu kanamatana tinaninglamde. Adubu upai leitaba theba amakakti yong asiga tinaba tarame. Theba asiga yong asiga loinaba sisu yong asina matam pumnamakta mahakna sauba henba mapangal kanba henbana matam pumnamakta laknarami karemnarame. Maduda theba asidi upai leitabanina adumak yonggi mathong sadaba lamchat adu thengnaba tarame. Nongmadi asum tho'u haiduna tamlare. Theba aduna masinjak lamladuna umang aduda koichat chatuna haira kaya khunduna saramme. Maduna sumahak mabuk thandraduna asum lakpa matamda umang asigi sidaida mi taba khul amada mangra kaya thaduna leiramba thengnaramme. Madu ubada lona mi kana udringai sangsinduna mangra khara makhutna khotoktuna huranduna puraklamme. Mayum yoraga yamna hauna mabuk penba makhai sarake khanduna puraklamme. Adubu mayum yoromdai matamda mahaki marub mathong sadaba yong adu hek thengnaramme. Yong aduna asumna hairamme. Itaw nahakti ngasai makhai kadaida sarkhrabano haidana aina thiramlibani. Aduga nahakti haukraba mangra kaya segada yeptuna purakli boire. Thebana khomme. Hoi mani itaw puksi lamaladana ai mangrasi thirubani nahaksu khara sawo. Yongna hairamme. Madugi wafamdo ngaikho. Mangrado matau karamna hauna sagani haiba pambai ama ai khangi. Madu tawraga sarabadi yamna hauni. Aduga puksu adum thanduna laigadoribani. Yong asina theba asibu salak sananaba thaurang tauba haurakliba asi theba asinadi isam samna khalamme. Mamang thakta yong asina salak kaya kaya tawduna mahakki mafamdagi oijaba kaya laukraba adu khanglabasu handakki wafam asimadi theba aduna karisu khalamde. Theba aduna karisu nasungdana yamna langtaknaba amaga loinana hanglaklamme. Adudi itaw kamdongna no? Yamna laikhraba satnida. Madubu tawrabadi nahak punsigi kauraroidaba mahau ama phanglagadabani. Thebana hairamme. Adudi hairo itaw madumak tawrasi ai pukse lambana loire. Yongna khumlaklamme. Karisu leiba wafam nateda itaw sumdawbani mangra singdo nahakna pukrida kumduna phajana samthukluro. Aduga aihakna madu amuk phajana maku khoktuna la manana yomsinduna pungkhai amarom khongnang pambi asigi makhongda phumduna thamsi. Matam hek yobaga mado amuk khotoktuna hangdoktuna yenglubada yamna hauragadaba manil karaba phongphong saraba mangra oiramgadoribani. Madubu nahak saningdabro. Theba adu yong adugi salak puraba wafamdu tarubada asengba makki thajaraduna matin phauba masindagi taraktuna hena aram khaurangba phauramme. Mahakki matau aduda yong aduna mahakna sanariba salak asi mai paklagani khanduna haraujaramme. Mai paklagani haibagi asa urabada amukka hena oidaba namtha kaya theba asina hanglakpa wahang khudingmak paukhum pirage khaladuna sem saduna lairamme. Hainakibagi matungina theba aduna pukrida kumduna yam khraba mangra singadu samlamme. Somdana yong aduna khongnang makha adu mahakna hanana mafam adu yongnanaba laikhun masa ama khotoktuna thamlamme. Madu loiraba matungda karisu tawdaba saraduna theba adubu ngaiduna lay. Theba adusu yamna wana samthuklaba matungda mangra singadu puduna halakle. Matamaduda yong aduna amuk manak nakpada hauriba lafu pambi sing adudagi yamna phajaraba pak sauraba la mana amakhak hektuna mangra singadu yomsillamme. Aduga mahakna khongnang adugi hek makha aduda makhutna khotuna mangra yomlaba la adu phumjillamme. Madu loiraba matungda yong aduna asumna hairamme. Itaw
ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯏꯔꯤꯕꯁꯦ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯈꯨꯗꯨꯞ ꯑꯅꯤ ꯍꯦꯟꯗꯣꯛꯅ ꯃꯃꯤ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯨꯛ ꯂꯥꯝꯅꯕꯁꯨ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯣ ꯃꯨꯟꯕ ꯉꯥꯏꯔꯁꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯗꯨꯅ ꯊꯦꯕ ꯑꯃꯗꯤ ꯌꯣꯡ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯄꯣꯊꯥꯔꯝꯃꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨꯅ ꯌꯩꯔꯛꯄꯗ ꯇꯥꯔꯤꯕ ꯈꯣꯡꯅꯥꯡ ꯃꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨ ꯀꯗꯥꯏ ꯌꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯂꯝꯃꯤ ꯈꯨꯗꯨꯞ ꯑꯃꯈꯛꯇꯃꯛ ꯌꯧꯕꯗ ꯉꯥꯏꯔꯤ ꯈꯪꯂꯕꯗ ꯌꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯍꯥꯛ ꯏꯁꯤꯡ ꯈꯔ ꯊꯛꯂꯨꯈꯤꯒꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯌꯣꯡ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯁꯥꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯇꯧꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯨ ꯂꯩꯅꯨꯡꯗꯒꯤ ꯂꯣꯟꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥꯔꯝꯃꯤ ꯃꯪꯒ꯭ꯔꯥ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯆꯥꯊꯣꯛꯂꯕꯅꯤꯅ ꯃꯕꯨꯛ ꯊꯜꯂꯦ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯑꯁꯣꯝꯗꯅ ꯊꯦꯕ ꯑꯗꯨꯗꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯨꯒꯤ ꯃꯣꯟꯗ꯭ꯔꯪꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯤꯠꯀꯨꯞ ꯈꯔ ꯂꯩꯔꯒꯗꯤ ꯌꯣꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯦꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯌꯣꯡ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯇꯥꯎ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯂꯩꯅꯨꯡꯗ ꯂꯩꯕ ꯎꯆꯤꯒꯨꯝꯕꯅ ꯁꯣꯏꯗꯅ ꯆꯦꯟꯗꯨꯅ ꯆꯠꯂꯝꯂꯒꯅꯤ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯒꯨꯝꯁꯤ ꯑꯗꯨꯕꯨ ꯊꯦꯕ ꯑꯗꯨꯅꯗꯤ ꯌꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯌꯣꯡ ꯑꯗꯨꯅ ꯍꯣꯟꯗꯣꯔꯛꯂꯤꯕ ꯁꯣꯔꯒꯤ ꯃꯅꯝ ꯑꯗꯨꯗ ꯈꯪꯂꯦ ꯌꯣꯡ ꯑꯁꯤꯅ ꯇꯥꯠ ꯇꯧꯗꯨꯅ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯁꯤꯅ ꯊꯦꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯣꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯅꯤ ꯃꯍꯥꯛꯅ ꯉꯝꯗ꯭ꯔꯕꯁꯨ ꯑꯉꯝꯕ ꯀꯅꯥ ꯑꯃꯅ ꯁꯣꯏꯗꯅ ꯌꯣꯡ ꯑꯁꯤꯗ ꯂꯃꯟ ꯈꯨꯝꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯧꯅ ꯊꯦꯕ ꯑꯁꯤꯅ ꯌꯣꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯑꯩꯍꯥꯛꯅ ꯋꯥꯅ ꯄꯨꯖꯔꯛꯄ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯤꯕ ꯎꯆꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯍꯥꯛꯀꯤ ꯄꯨꯛꯆꯥꯛ ꯍꯨꯔꯥꯟꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯅꯤ ꯌꯣꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯊꯦꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗ ꯋꯥꯔꯤ ꯑꯗꯨ ꯇꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯂꯨꯕꯗꯤ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯌꯣꯡ ꯑꯗꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯑꯃꯗꯤ ꯆꯥꯎꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯦꯕ ꯑꯁꯤꯅꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯝꯗꯧꯅ ꯌꯣꯡ ꯑꯁꯤꯗ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨ ꯊꯦꯕ ꯑꯁꯤꯅ ꯋꯥꯔꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯎꯊꯛꯇ ꯂꯩꯔꯤꯕ ꯌꯣꯡ ꯑꯗꯨꯅ ꯎꯁꯥ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯟꯇꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯇꯩ ꯌꯣꯡꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯎꯕꯗ ꯎꯖꯥꯎ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯆꯦꯟꯅꯈꯤ ꯃꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯐꯥꯎꯔꯕ ꯌꯣꯡ ꯑꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯃꯈꯥꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯊꯦꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯝꯃꯤ ꯎꯔꯤ ꯑꯃꯗ ꯌꯥꯟꯊꯗꯨꯅ ꯊꯦꯕ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯂꯛꯅꯔꯝꯃꯤ ꯊꯦꯕ ꯑꯗꯨꯗꯤ ꯇꯨꯝꯂꯤꯕ ꯀꯧꯕꯅꯤꯅ ꯃꯃꯪꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯀꯟꯊꯣꯛꯏ ꯑꯗꯨꯕꯨ ꯌꯣꯡ ꯑꯗꯨꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯦꯕ ꯑꯗꯨ ꯃꯤꯠꯀꯞ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯊꯛꯇꯒꯤ ꯌꯣꯡ ꯑꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯣꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯗꯨꯅ ꯂꯛꯅꯔꯤꯕꯅꯤ ꯀꯔꯦꯝꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯊꯦꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔꯕ ꯌꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ
ꯅꯍꯥꯛꯀꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯤꯕ ꯀꯥꯏꯗꯨꯔꯣ? ꯅꯍꯥꯛꯅ ꯁꯥꯎꯕꯗꯨꯅ ꯍꯦꯟꯅ ꯑꯩꯍꯥꯛꯇꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇꯃꯛ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯊꯦꯕ ꯑꯗꯨꯒꯤ ꯑꯁꯥꯎꯕ ꯑꯗꯨꯗꯤ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯦꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯌꯣꯡ ꯑꯗꯨꯗꯤ ꯎꯊꯛꯇ ꯍꯥꯟꯅꯒꯨꯝꯅ ꯃꯊꯟꯇ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯨꯃꯤꯠ ꯌꯨꯡꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯊꯦꯕ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯊꯦꯕꯅ ꯈꯨꯝꯃꯤ, ꯏꯇꯥꯎ, ꯑꯩ ꯉꯁꯤꯗꯤ ꯏꯇꯥꯎ ꯌꯣꯡꯗ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯁꯨ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯨ꯫ ꯅꯨꯃꯤꯠ ꯌꯨꯡꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯀꯝꯗꯧꯅ ꯄꯥꯡꯗꯧꯔꯤꯕ? ꯃꯍꯥꯛꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯠꯐꯝꯁꯨ ꯂꯩꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯆꯦꯠꯅ ꯄꯥꯏꯕ ꯈꯨꯠꯄꯥꯏꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯁꯦ ꯄꯥꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛꯇꯤ ꯃꯤꯠꯀꯨꯞ ꯐꯥꯗꯅ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯊꯦꯕꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯅꯇꯥꯎꯅꯤ ꯈꯜꯂꯕꯗꯤ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯗꯨꯅ ꯁꯥꯎꯍꯟꯗꯨꯅꯇ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯄꯤꯛꯂꯕꯁꯨ ꯎꯁꯤꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯈꯪꯍꯟꯁꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯍꯥꯛꯅꯁꯨ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯅꯨꯃꯤꯠ ꯌꯨꯡꯕꯤꯅ ꯈꯨꯝꯃꯤ, ꯐꯔꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ, ꯑꯩꯍꯥꯛ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯊꯦꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯎꯊꯛꯇ ꯀꯥꯕꯗ ꯆꯣꯡ ꯐꯟꯕꯗ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨꯅ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯩꯗꯣ ꯅꯨꯡꯗꯨꯝꯗ ꯀꯤꯁꯤꯟꯗꯨꯅ ꯑꯋꯥꯕ ꯄꯤꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯎꯊꯛꯇ ꯆꯣꯡꯗꯨꯅ ꯁꯥꯟꯅꯍꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯂꯣꯏꯔꯛꯄꯗꯗꯤ ꯃꯍꯥꯛꯁꯨ ꯋꯥꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯖꯥꯎ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯃꯩꯗ ꯀꯤꯁꯤꯟꯗꯨꯅ ꯑꯋꯥꯕ ꯄꯤꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯗꯨꯅ ꯌꯣꯡ ꯑꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯟꯅꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯃꯤꯠꯀꯨꯞ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯨ ꯎꯊꯛꯇꯒꯤ ꯋꯥꯔꯗꯨꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯎꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯨꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ ꯑꯗꯨ ꯉꯥꯏꯔꯒ ꯊꯦꯕ ꯑꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃꯈꯛ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯖꯥꯎ ꯑꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯒꯤ ꯃꯃꯩ ꯑꯗꯨꯗ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯣꯡ ꯑꯗꯨ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨ ꯏꯔꯨꯝ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨ ꯅꯨꯡꯖꯥꯎ ꯑꯃꯗ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯖꯥꯎ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯌꯣꯡ ꯑꯁꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ, ꯀꯅꯥꯅ ꯑꯩꯒꯤ ꯏꯃꯩ ꯑꯁꯤꯗ ꯅꯨꯡꯖꯥꯎ ꯑꯁꯤ ꯀꯤꯁꯤꯜꯂꯝꯂꯤꯕꯅꯣ? ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯅꯨꯡꯖꯥꯎ ꯀꯤꯁꯜꯂꯝꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯐꯨꯒꯅꯤ꯫ ꯑꯁꯨꯝꯅ ꯌꯣꯡ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯅꯨꯡꯖꯥꯎ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯣꯡ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯃꯩ ꯑꯗꯨꯗꯤ ꯅꯨꯡꯖꯥꯎ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯦꯟꯕ ꯑꯗꯨꯗ ꯅꯥꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯌꯣꯡ ꯑꯗꯨ ꯑꯅꯥꯕ ꯑꯗꯨꯒꯤ ꯆꯩꯅꯥꯒ ꯂꯣꯏꯅꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯎꯊꯛꯇ ꯑꯃꯨꯛ ꯆꯣꯡꯈꯠꯇꯨꯅ ꯀꯥꯈꯠꯂꯨꯕꯗꯗꯤ ꯂꯨꯝꯊꯔꯕ ꯃꯃꯩ ꯑꯗꯨꯅ ꯌꯥꯟꯊꯔꯛꯄ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯅꯥꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯎꯁꯥ ꯑꯃꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯂꯨꯝꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨ ꯃꯁꯥꯗꯒꯤ ꯇꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯌꯣꯡ ꯑꯗꯨ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯈꯤꯕꯒꯗꯤ ꯇꯠꯂꯕ ꯃꯃꯩ ꯑꯗꯨ ꯅꯨꯡꯖꯥꯎ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯞꯅ ꯌꯣꯡ ꯑꯗꯨ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯇꯠꯂꯕ ꯃꯃꯩ ꯑꯗꯨ ꯂꯧꯅꯅꯕ
ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯈꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯩ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯧꯗꯣꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛꯀꯤ ꯏꯃꯩꯗꯣ ꯄꯤꯔꯛꯎ, ꯃꯗꯨ ꯑꯩꯍꯥꯛꯀꯤ ꯇꯠꯈ꯭ꯔꯕ ꯏꯃꯩꯅꯤ"꯫ ꯍꯧꯗꯣꯡꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯁꯥꯗꯒꯤ ꯇꯠꯇꯨꯅ ꯀꯦꯟꯈ꯭ꯔꯕ ꯑꯣꯏꯕꯅ ꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯃꯩꯅꯤ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝꯅꯁꯨ ꯄꯥꯝꯂꯨꯔꯦ, ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯑꯣꯏꯔꯒꯅꯤ"꯫ ꯌꯣꯡꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯏꯃꯩ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯀꯝꯗꯧꯅ ꯂꯧꯕ ꯌꯥꯒꯅꯤ"꯫ ꯍꯧꯗꯣꯡꯅ ꯈꯨꯝꯃꯤ, "ꯃꯃꯩꯁꯦ ꯑꯩꯅꯗꯤ ꯌꯥꯝꯅ ꯄꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯅꯍꯥꯛꯅ ꯌꯥꯕ ꯇꯥꯏ꯫ ꯃꯗꯨ ꯌꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯇꯠꯄ ꯃꯃꯩꯁꯦ ꯁꯣꯏꯗꯅ ꯄꯤꯒꯦ"꯫ "ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯍꯥꯏꯔꯣ꯫ ꯑꯩꯍꯥꯛꯀꯤ ꯏꯃꯩꯗꯨ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯇꯝ ꯊꯤꯟꯊꯕ ꯄꯥꯝꯗ꯭ꯔꯦ꯫ ꯍꯥꯏꯔꯒꯦ ꯇꯥꯔꯣ, ꯑꯩꯍꯥꯛ ꯁꯟꯗꯒꯤ ꯁꯨꯝꯕ ꯁꯪꯒꯣꯝ ꯊꯛꯇꯕ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯂꯦ꯫ ꯑꯃꯨꯛꯇꯪ ꯊꯛꯄ ꯐꯪꯍꯜꯂꯨ, ꯃꯗꯨ ꯍꯦꯛ ꯐꯪꯕ ꯃꯤꯀꯨꯞꯇ ꯅꯍꯥꯛꯀꯤ ꯅꯃꯩꯁꯦ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯄꯤꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯍꯥꯛꯀꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯅꯃꯩꯁꯦ ꯊꯝꯗꯨꯅ ꯂꯩꯒꯅꯤ"꯫ ꯍꯧꯗꯣꯡ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯣꯡ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯟꯗꯒꯤ ꯁꯨꯝꯕ ꯁꯪꯒꯣꯝ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯩ ꯌꯥꯎꯗ꯭ꯔꯕ ꯐꯤꯚꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯟ ꯂꯩꯕ ꯁꯪꯒꯣꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯪꯒꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯁꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯅꯍꯥꯛꯀꯤ ꯁꯪꯒꯣꯝ ꯈꯔ ꯄꯤꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯍꯥꯛꯀꯤ ꯏꯃꯩ ꯑꯁꯤ ꯇꯠꯈ꯭ꯔꯦ꯫ ꯏꯃꯩ ꯑꯗꯨ ꯑꯃꯨꯛ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯁꯪꯒꯣꯝ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯨ"꯫ ꯁꯟ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯑꯩꯍꯥꯛꯀꯤ ꯏꯐꯝꯗꯒꯤ ꯁꯪꯒꯣꯝ ꯄꯥꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯐꯖꯔꯕ ꯍꯥꯅꯧ ꯀꯌꯥ ꯄꯤꯕꯤꯌꯨ꯫ ꯃꯗꯨ ꯆꯥꯔꯒ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯐꯖꯔꯕ ꯁꯪꯒꯣꯝ ꯁꯣꯏꯗꯅ ꯄꯤꯖꯒꯦ"꯫ ꯌꯣꯡꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯁꯖꯤꯛ ꯍꯥꯅꯧꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯑꯩꯍꯥꯛꯅ ꯊꯤꯔꯨꯅꯤ"꯫ ꯁꯟꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯊꯤꯕꯤꯔꯨ꯫ ꯑꯩꯍꯥꯛꯇꯤ ꯅꯥꯔꯦꯡ ꯍꯨꯠꯇꯨꯅ ꯁꯪꯒꯣꯟ ꯑꯁꯤꯗ ꯂꯦꯡꯗꯅ ꯄꯨꯟꯗꯨꯅ ꯊꯝꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯊꯣꯛꯇꯨꯅ ꯁꯖꯤꯛ ꯍꯥꯅꯧꯁꯤꯡꯗꯣ ꯆꯥꯔꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯝꯂꯕꯗꯤ ꯑꯩꯍꯥꯛꯀꯤꯁꯨ ꯃꯇꯦꯡ ꯑꯁꯤꯃꯇꯪ ꯇꯧꯕꯤꯔꯝꯃꯨ"꯫ ꯁꯟꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯣꯡ ꯑꯗꯨ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯑꯃ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯦꯡꯅꯔꯕꯗ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯧꯔꯝꯂꯤꯕ ꯁꯖꯤꯛꯁꯤꯡ ꯑꯗꯨꯗꯤ ꯑꯅꯧꯕ ꯃꯌꯣꯜ ꯑꯃꯠꯇ ꯆꯣꯡꯂꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯣꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯁꯟꯕꯤ ꯑꯗꯨꯅ ꯇꯝꯂꯛꯄ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯧꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, "ꯑꯩꯍꯥꯛꯇꯤ ꯁꯖꯤꯛꯁꯤꯡ ꯑꯁꯤ ꯁꯟꯕꯤꯒꯤꯗꯃꯛ ꯊꯝꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯖꯤꯛꯁꯤꯡꯁꯦ ꯍꯥꯅꯧ ꯑꯃꯠꯇ ꯆꯣꯡꯗꯕꯅ ꯁꯟꯕꯤꯗꯨ ꯃꯕꯨꯛ ꯊꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯅꯧꯕ ꯍꯥꯅꯧ ꯆꯣꯡꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯏꯁꯤꯡꯅꯤ꯫ ꯃꯗꯨ ꯍꯦꯛ ꯐꯪꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯁꯖꯤꯛ ꯀꯣꯛꯊꯣꯡ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯦꯝꯅ ꯐꯪꯅꯤ"꯫ ꯌꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯣ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯗꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯗꯕ ꯇꯨꯔꯦꯜꯁꯨ ꯂꯩꯇꯦ꯫ ꯇꯨꯔꯦꯜ ꯏꯔꯝ ꯂꯩꯔꯕꯁꯨ ꯅꯣꯡ ꯇꯥꯗꯕꯅ ꯏꯁꯤꯡ ꯑꯃꯠꯇ ꯆꯦꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯑꯈꯪꯕ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛ ꯃꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯍꯥꯛꯀꯤ ꯁꯖꯤꯛ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ"꯫ ꯃꯇꯝ ꯑꯁꯤꯗ ꯂꯧꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯂꯝꯃꯤ, "ꯌꯦꯡꯉꯨ, ꯁꯤꯗꯒꯤ ꯇꯥꯝꯅ ꯎꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯨ꯫ ꯅꯣꯡꯍꯧ ꯂꯥꯏꯔꯦꯝꯕꯤꯗ ꯍꯥꯏꯖꯔꯨꯆꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯈꯨꯝꯂꯛꯄ ꯍꯥꯏꯕꯗꯣ ꯈꯪꯂꯒꯗꯤ ꯏꯁꯤꯡꯅ ꯅꯣꯡ ꯑꯣꯏꯅ ꯇꯥꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯇꯥꯔꯛꯑꯣꯏ ꯍꯥꯏꯕꯗꯣ ꯂꯦꯞꯄ ꯉꯝꯅꯤ꯫ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯍꯥꯛꯅ ꯈꯪꯕ ꯍꯥꯏꯕꯕꯨ"꯫ ꯂꯧꯃꯤ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯣꯡ ꯑꯗꯨ ꯆꯤꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯆꯤꯡꯗꯣꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯃꯛꯇꯗ ꯌꯣꯡ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯕ ꯃꯇꯨꯡꯗ ꯅꯣꯡꯍꯧ ꯂꯥꯏꯔꯦꯝꯕꯤꯗ ꯊꯧꯅꯤꯖꯔꯝꯃꯤ꯫
Matam aduda nonghau lairembi aduna asomna khumlaklabme. Aihakti nahakna pamliba nong adu tahanba ngamloi. Maramdi turel singda sialiba ising singdudagi manil onduna atiyada laisil oina paiduna laidriba makhaidi nahakki nongdo tahanba ngamloi. Nahakna madu tasengna pamlagadi turel gi lairembi da satuna haijaru. Yong adu mamit tapna pangthoraklamme amadi isel kanglaba turel adugi manakta amuk laktuna hanagumna turel aduda kumthaduna turel lairembi adubu ningchaduna thongni jaramme. Matam asidasu lairembi aduna asomna hairakhi. Aihakki iramsing asi isel kangliba asigi maramdi singthakta lairiba ifut kaya adudagi thorakpa ising adu aihakki iramda chentharaktabagini. Aduna aihak matang asidadi karigumba upai amata laite. Ifutki lairembi aduda nahakna chatuna haijaruba natana. Handakti yong adu mamit adu khangpang pangthoraklamme aduga yamna sauramme. Masinda asumna sauna solamme. Aihakki apamba amakhakkidamak nakhoi mayamna amada amuk thangjan amada amuk taina aihakki apamba asibu phangandanaba hotnari. Aihakki apamba do phangdabasu ai tokke. Aduna aigi yumda hanjakhrage. Asi haiduna yamna sauna mahak mayum tamna chatle. Halakpagi lambi aduda thengnarakpa sa kai amadi atopa yongsingna mangonda yengnaduna noknaraklamme. Yong khara amana uthakta tongtuna asumna karemnaba haurakhi. Ho ahi asing saba yong haujikti nahakna ahi asing sarubagi awabadu nangledana. Nahakti aikhoidongna namaisu yaudredo. Aduna usa amadagi amada suongbada namai yaudraba nahakti awaba kaya mayoknarani do. Asumna laknarakpa asida yong adu yamna sauninglamme. Adubu sauninglabasu sauningna lepa laitana adum satlamme. Mafam khara satlaga amuk kai amana asumna hairamme. Kari jibano masibo yengun he nakhoibo mamaisu pande yongsu male onthoknasu thikreda. Handakti yong adu mai hauba makai sauninglamme. Adubu sauninglabasu kai asida mahakna karisu tauba ngamloidabanina tuminna adum mafam adu lanthokhtuna laklamme. Lambida lakna mangonda laknarakpa kayasing adu tarubada yong asi thamoi kairamme. Mahakna onsinduna laman khumuba yagadaba jiba amatana laknarakte. Mangondagi hena mapangal kallaba saura sangaba umang asigi sa kayana laknarakpa henmalakpadagi yong asi khoirang khoisaunaba henmalakpana mahakki mamai adu hanagi matogumna palhangi haina khaladuna mamai phat laiduna ifutki lairembigi mafam adu tamna amuk laklamme. Singjau aduda kakhatlaba matungda hanagi matogumna dhyan tawduna wakhal tawduna lairembi adubu ningjaramme. Ahanbadadi lairembi adu uge phangde adubu mahakna mapi sinthaba makai thamoi sokna ningjarakpa asidadi ifutki lairembi adu thoraklamme. Matamaduda mahakna thamoi sokna wari pumnamak tamlamme. Yongna hairamme. He ifutki lairembi nahakna nanai aihakki awabasi amukta kokhanbiyu. Nahakki ifut aduna turelgi maikai tamna satuna isingna solaba turel adudagi karakpa isingi inilna nong oina surabadi lawukta hauriba asangba sajiksing adu anauba mayol hanau songduna sanbida pijahanbada mateng pangbiyu. Adu oirabadi sanbi adugi sangom aduna aihakki tattuna tahuraba imai adubu amuk hanna haudong adugi mafamdagi sangom aduga onaduna pangjaba ngamgadawribani. Masi matangdi nanaida khusinnabiyudo. Mahakki wafam adu taraga lairembi aduna asumna khumlakhi. Phare nahakna adu yongna thamoi sokna haijarabanina aihakna nahakki apambado pirage. Adubu matamdi khara sangkhigani madudi nahak ngairoko. Asi hairamduna lairembi adu mangkhre. Yong aduna mitkap thorakpa matam asidadi mahakna phamliba mafam adugi ikoi koina ifut kaya thoraktuna ising saibi kaya onthokkhiramme. Amadi singjau adudagi chentharakpa isingsing aduna turel sing adu ising imai chonba makhai selamme.
Adubu lobuk aduga turel adugadi yamna lapnabana ising aduna manil onduna paikhraga laisil olaba matungda nong oina onduna tarakpa adu ngaiba taramme masina maram oiduna yong adu singdagi kumtharaktuna sanbi aduna kunduna lairiba mafam aduda laklamme sanbi aduga matam kharadi laiminare sanbi aduna kamdawna mahakki mamai adu tatkhibano haina hangi maduda yong aduna wari pumnamak lirabada sanbi aduna asumna pauktak piramme yengu marup nahakna atopada awa ana saitheng kaya pibiba thoknabadi maduga sap manaba mamal oina nangonda saitheng adu soidanamakki phangdawribani nahaki awaba asiga hairuragadi nahakna soidana mamang thakta masong pak naidaba thabak kaya marum tawromgani haina aina khalle adunani ngasi nahakna wana leliba ase adubu karisu khalluraganu haujikti nahaki aningbado thungadawredana asum haina haina lairingai matamasida atiyada nong mapai kaya mangsilaklamme nong taba haurakle nong adu asum tarakpa ubada harau bagi pankhai lairamde madu ubada sanbi adusu yamna harauramme mato asumna sayol ama nong taraba matungda lobukta anauba hanongna pik thanba makhai haurakle madu lomi aduna phanduna puraklamme aduga sanbi aduda pijaramme mabuk thalaba sanbi aduna yong aduna matam kuinadagi ngaijarakpa sangom adu pibiramme sangom adu phanglabada yong adu handakti harauna mayomda halakle mahakna halakpagi lambi aduda hanagumna yong kai nongsa kayana laknarakpa adu handakti karisu nasungluba taude mahaki mamai adu amuk hanjillagani khalubada harauna halaktuna haudong adugi laifam tamna laklamme haudong adudi yong adugi tatlaba mamai adu konduna adum kunduna lairamme madu ubada yong aduna asumna hairamme yengbiyu nahakna pami hairiba sangomdo ayhakna patra asi pik thana puraklabani haujikti nahak ayhaki imaido piraklo haudong aduna sangom adu loduna mabuk thanna thaklamme amadi mamai adusu pirakle matamaduda yong aduna mahaki mamai adu samjillaba matungdadi harauna law khongduna uthakta songduna sanaramme amaromda mahaki matau uriba numit yungbi aduna thebagi manakta satuna paudamlamme matamaduda theba adudi yong adugi manakta satninglamde mahaki matau yong aduna mangonda namthak kaya tawbikhiba adugidamakta para ama tambiba oina matam suppagi oina lapna laikhrage haina khalamme wakal taraklaba yong asina mahaki matau theba adubu amuktang oirabasu thengnaduna mahaki maral adu haijananaba hotnaramme adubu saukhraba umang adu koina satuna thirabasu theba adudi amuk hanna thengnakhidre wari asina takli madudi thajaba haibasi amuktang mangkhrabadi kailongnungda halakpa yaroi amadi kanagumba amagi phattanaba tawba matamda maduga sap manaba phattaba thabak ama nahakisu saruk thunglakani madubu koknanaba hotnabadi mafam amadi matam kaya sangani haibasi mayek sengna takli aduna aikoi pumnamak kanagisu phattanaba tawgumsi kanagisu phattanaba wakhal khangumsi afaba wakhal khanbada mibu nolokna chatpada sel karigumba amata tingde haibasi khangminabaga loinana nongsuk maikaida leiba Brazil hairiba leibak adogi yamna maming chatlaba Phunga Wari asi matang asida loisinjare wari asi nungai biragadi like tawbiramo comment tawbiramo aduga channel asida nongna sangbirakpa oiragadi channel asibu subscribe tawbiramo